ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁ ꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯒꯤ CEO ꯅꯦꯔꯦꯇꯔ ꯑꯃꯗꯤ ꯔꯥꯏꯇꯔ ꯑꯣꯏꯖꯔꯤꯕ ꯃꯌꯥꯝꯅ ꯕꯤꯀꯥꯁ NBS ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯏꯁꯥꯃꯛꯅꯤ꯫ ꯉꯁꯤ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯑꯃꯈꯛ ꯊꯦꯡꯅꯖꯩ꯫ ꯉꯔꯥꯡ ꯌꯥꯏꯇꯝꯕ ꯋꯥꯔꯤꯒꯤ ꯄꯥꯔꯠ 231ꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯩꯂꯥꯡ ꯍꯥꯏꯗꯅ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯁꯟꯆꯅꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯃꯉꯣꯟꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯃꯦꯟ ꯑꯁꯤ ꯄꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯀꯃꯦꯟ ꯑꯁꯤ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯂꯤꯡꯈꯠꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯏ꯫ ꯑꯗꯣ ꯑꯩ ꯃꯥꯅ ꯄꯤꯔꯛꯏ ꯀꯃꯦꯟꯗꯣ ꯄꯥꯊꯣꯛꯆꯔꯛꯀꯦꯕ ꯃꯌꯥꯝ ꯌꯦꯡ ꯏ ꯌꯥꯝ ꯀꯥꯗꯧꯔꯤꯗ ꯑꯩ ꯁꯤꯗ ꯃꯥꯅ ꯉꯛꯆꯥꯎ ꯊꯦꯛꯑꯒ ꯋꯥ ꯉꯥꯡꯕꯒꯤ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏꯕ ꯁꯤꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯄꯨ ꯀꯟꯕ ꯑꯍꯟꯁꯤꯡꯅ ꯁꯣꯏꯗꯅ ꯏꯇꯥꯎꯗ ꯋꯥ ꯉꯥꯡꯂꯛꯄꯅ ꯃꯔꯝ ꯆꯥꯎꯅ ꯌꯥꯝꯅ ꯂꯩ꯫ ꯏꯄꯥ ꯂꯩꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯄ ꯄꯨꯊꯣꯛꯄꯤꯒꯅꯨ ꯋꯥꯔꯤꯗ꯫ ꯋꯥꯔꯤ ꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯇꯥꯎꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯌꯨꯅ ꯍꯥꯏ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦꯕ? ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯀꯥꯏꯕ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯗꯣ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯀꯔꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯦꯟꯒꯤ ꯃꯄꯣꯛꯁꯤꯗ ꯄꯨꯊꯣꯛꯆꯔꯒ ꯀꯩꯅꯣ ꯇꯧꯖꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯏꯁꯣꯔ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯟꯗꯣ ꯂꯩꯊꯣꯟ ꯊꯦꯡꯉꯝꯗꯥꯏ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯆꯤꯟꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯜꯂꯒ ꯑꯩ ꯆꯥꯒꯗꯕꯗꯨ ꯆꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀꯤ ꯈꯨꯕꯝ ꯂꯩꯔꯤꯕꯁꯤ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯁꯤꯗ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯤꯡ ꯈꯪꯗꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯒꯠꯆꯕꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯅꯤꯗ꯫ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯩꯁꯦ꯫ ꯋꯥꯔꯤꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯪꯗꯕꯁꯤꯡꯗꯁꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯕꯤꯀꯥꯁꯀꯤ ꯋꯥꯔꯤ ꯑꯁꯤ ꯐꯨꯜ ꯐꯤꯛꯁꯟꯅꯤ, ꯍꯥꯏꯗꯤ ꯕꯥꯞꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡ ꯑꯁꯤ ꯈꯔ ꯄꯨꯈꯠꯅꯤꯡꯕꯒꯤ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯈꯔ ꯄꯟꯈꯤꯕꯅꯤ ꯍꯥꯏꯅ ꯑꯗꯣꯝꯅ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯁꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒꯅ ꯐꯤꯛꯁꯟ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯅꯣꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯅ ꯈꯜꯂꯒ ꯇꯥꯔꯒꯅ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯁꯧꯒꯠꯄꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ꯫ ꯊꯥꯖꯗ꯭ꯔꯒ ꯉꯁꯤ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯅꯪꯒꯤ ꯀꯃꯦꯟ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯔꯝꯕ ꯔꯦꯁꯄꯣꯟꯁ ꯄꯤꯒꯦꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏꯗ꯫ ꯕꯥꯞꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯉꯥꯛꯇꯅ ꯑꯣꯏꯔꯝꯒꯅꯤ ꯀꯃꯦꯟ ꯄꯤꯔꯤꯗꯣ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯕꯥꯞꯅ ꯁꯥꯒꯠꯆꯔꯒ ꯇꯥꯏ ꯍꯥꯏꯁꯦ ꯑꯗꯣꯝꯅ ꯈꯪꯒꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯋꯥꯔꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯆꯕ ꯉꯥꯛꯇꯅꯤ, ꯐꯤꯛꯁꯟ ꯀꯩꯅꯣꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯥꯊꯣꯛꯄꯒꯤ ꯃꯀꯣꯛꯇꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯅꯤ꯫ ꯇꯣꯂꯦꯟꯁꯤ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯒꯁꯨ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯆꯤꯡꯊꯔꯒ ꯍꯥꯏꯕ ꯌꯥꯎꯈꯤꯕꯁꯤ ꯄꯨꯈꯠꯆꯔꯒ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯤꯡꯖꯔꯤꯕꯒꯤ ꯃꯍꯩ ꯑꯩ ꯅꯤꯡꯖꯔꯤꯕꯒꯤ ꯃꯇꯤꯛ ꯃꯥꯁꯤꯕꯨ ꯑꯩꯅ ꯊꯥꯡꯒꯠꯆꯔꯒ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯒ ꯍꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯇꯣꯂꯦꯟ ꯃꯁꯥꯃꯛꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯂꯥꯡꯒꯣꯜ ꯂꯥꯡꯂꯥꯏ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯃꯍꯥꯛ ꯑꯃ ꯂꯩꯅ ꯌꯥꯗꯅ ꯅꯨꯡꯉꯥꯎ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯗꯒꯤ ꯅꯨꯡꯉꯥꯎ ꯑꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯄꯨꯁꯜꯂꯨꯕꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯎꯕ ꯃꯄꯥꯜ ꯊꯣꯛꯑ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯔꯤꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯩꯅꯣ ꯇꯧꯖꯗꯅ ꯑꯃꯨꯛ ꯇꯧꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯕꯥꯞꯅ ꯁꯥꯒꯠꯆꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯒꯠꯆꯕ ꯋꯥꯔꯤ ꯑꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯕꯗꯨꯁꯨ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯏꯅꯤꯡꯊꯧꯕꯨ ꯑꯀꯥꯏꯕ ꯌꯥꯎꯕꯒꯦ? ꯋꯥꯔꯤꯁꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯆꯗꯦ, ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯕꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯅꯨꯡꯇꯤꯒꯤ ꯍꯥꯞꯆꯔꯤ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤ ꯑꯁꯤꯗ ꯑꯀꯥꯏꯕ ꯌꯥꯎꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯈꯟꯊꯕꯤꯌꯨ꯫ ꯆꯨꯝꯗꯕ꯭ꯔꯥ? ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯅꯁꯨ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯅꯤꯡꯖꯩ꯫ ꯑꯩ ꯅꯤꯡꯖꯩꯑꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ꯫ ꯑꯗꯣ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯐꯤꯜꯝ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯗ ꯐꯤꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯛꯀꯤ ꯃꯤꯊꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯖ꯭ꯌꯨꯁ ꯄꯣꯁꯥꯏꯇꯟ ꯌꯥꯝ ꯂꯩꯔꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯒꯤ ꯃꯣꯏꯒꯤ ꯒ꯭ꯔꯤꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯌꯥꯝꯅ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕ ꯁꯤꯒꯨꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯁꯇꯁꯨ ꯃꯣꯏꯒꯤ ꯒ꯭ꯔꯤꯛꯀꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯡꯁꯤ ꯌꯥꯝꯅ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯐꯤꯛꯁꯟ ꯑꯣꯏꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯅꯠꯇꯕ ꯇꯣꯈꯥꯏꯕ ꯃꯣꯏꯒꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯅꯦ ꯍꯥꯏꯗꯅ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗꯦ꯫ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡ ꯐꯔꯩ ꯆꯦꯠꯄꯗꯨꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯆꯩ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛꯇꯁꯨ ꯅꯧꯅ ꯑꯩꯈꯣꯏ ꯊꯣꯔ ꯂꯞ ꯑꯦꯟ ꯊꯟꯗꯔ ꯍꯥꯏꯗꯅ ꯐꯤꯂꯝ ꯑꯃꯁꯨ ꯄꯨꯊꯣꯔꯛꯀꯗꯧꯔꯤ꯫
ꯑꯗꯨꯗ ꯌꯥꯎꯒꯗꯧꯔꯤꯕ ꯐꯤꯂꯝꯗꯣ ꯑꯁꯦꯡꯕ ꯑꯝꯇ ꯅꯠꯇꯦꯅꯤ ꯐꯤꯛꯁꯟ ꯉꯥꯛꯇꯅꯤꯅꯤ ꯑꯩꯈꯣꯏ ꯖ꯭ꯌꯨꯁꯀꯗꯣ ꯑꯗꯨꯗ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯛ ꯃꯤꯊꯣꯂꯣꯖꯤꯀꯦꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯔꯦꯠ ꯑꯣꯏꯕ ꯂꯥꯏꯁꯦ ꯂꯥꯏꯅꯤꯡꯊꯧꯁꯦ ꯑꯗꯨꯒꯨꯝꯕꯗꯁꯨ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯁꯤꯅꯤꯗ ꯃꯤꯅ ꯇꯧꯔꯤꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯤ ꯃꯇꯧ ꯇꯝꯁꯤ ꯐꯠꯇꯕꯗꯤ ꯃꯇꯧ ꯇꯝꯍꯩꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕꯁꯤꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅ ꯆꯤꯡꯈꯠꯆꯕꯅꯤ ꯑꯩꯅ ꯏꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯃꯈꯥꯁꯨ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨꯗ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯈꯟꯕꯤꯌꯨ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯑꯁꯣꯏꯕ ꯌꯥꯎꯕꯗ ꯕꯤꯀꯥꯁ ꯅꯪꯒꯤꯗꯣ ꯁꯣꯏ ꯅꯪꯒꯤ ꯄꯥꯔꯠ ꯑꯗꯨꯗ ꯁꯣꯏ ꯃꯁꯤ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩ ꯄꯥꯔꯠꯇꯨ ꯀꯛꯊꯠꯆꯔꯒ ꯑꯩ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯆꯒꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯁꯣꯏꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯃꯤꯡ ꯑꯣꯟꯅꯔꯝꯕꯒꯨꯝꯕ ꯑꯗꯨꯒ ꯋꯥꯔꯤ ꯏꯗꯤꯠ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯑꯩ ꯋꯥꯔꯤ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯛꯊꯠꯆꯔꯒ ꯑꯩ ꯊꯥꯒꯠꯂꯤꯀꯣ ꯃꯤꯡ ꯑꯣꯟꯅꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯃꯌꯥꯝ ꯇꯥꯕꯤꯕ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ ꯃꯤꯁꯤꯡꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯁꯣꯏꯕ ꯀꯔꯤ ꯂꯥꯏꯕꯨ ꯀꯔꯤ ꯍꯨꯜꯂꯒ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯕꯨ ꯀꯔꯤ ꯍꯨꯜꯂꯒ ꯑꯩꯅ ꯉꯥꯡꯕ ꯌꯥꯎꯈꯤꯕꯒꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯧꯖꯩ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯈꯔꯁꯨ ꯁꯥꯎꯒꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯀꯃꯦꯟꯁꯤꯗ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯤꯁꯅꯔꯁꯤꯡꯅ ꯈꯔ ꯍꯥꯏꯗꯤ ꯑꯉꯥꯎꯕꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯀꯃꯦꯟ ꯈꯔꯁꯨ ꯏꯀꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯦꯟꯁꯟ ꯇꯧꯔꯒ ꯑꯁꯨꯝꯅ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯇꯧꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯏ ꯍꯥꯏꯕꯁꯤꯇꯪ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯃꯇꯨꯡ ꯇꯧꯕꯤꯔꯛꯂꯕꯗꯤ ꯑꯩ ꯑꯉꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯩ ꯀꯅꯥꯅꯣ ꯃꯨꯟꯅ ꯍꯥꯟꯅ ꯊꯤꯖꯤꯟꯕꯤꯈꯣ ꯑꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯍꯩꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯂꯣꯏ ꯀꯔꯤꯅꯣ ꯋꯥꯔꯤꯁꯦ ꯑꯁꯣꯏꯕ ꯌꯥꯅꯤꯡꯗꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯏꯅꯥ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯄꯁꯤꯕꯨ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯅꯪꯒꯤꯁꯦ ꯍꯣꯏꯅꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝ ꯅꯪ ꯇꯧꯕ ꯉꯝꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯃꯝꯗꯕ ꯌꯥꯏ ꯅꯪ ꯀꯅꯥꯅꯣ ꯊꯤꯖꯤꯟꯕ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯑꯩꯅ ꯉꯥꯡꯉꯛꯏ ꯋꯥꯁꯦ ꯃꯤ ꯑꯃꯅ ꯁꯨꯝꯅ ꯉꯥꯡꯉꯛꯏ ꯋꯥꯁꯦ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯉꯥꯡꯉꯛꯄ ꯋꯥꯅꯤꯀꯣ ꯅꯪ ꯊꯤꯖꯤꯟꯕ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯑꯩ ꯑꯁꯣꯏꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯒꯁꯨ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯌꯨ ꯁꯣꯏꯕꯁꯨ ꯌꯥꯎꯗꯦꯅꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡ ꯄꯜꯂꯒ ꯑꯩꯗꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯖꯕꯅꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯖꯕ ꯃꯄꯨ ꯃꯍꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕ ꯄ꯭ꯔꯃꯣꯠ ꯇꯧꯖꯕ ꯈꯛꯇꯅꯤ ꯋꯥꯔꯤꯁꯤꯗ ꯇꯣꯂꯤꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯇꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯆꯕ ꯈꯛꯇꯅꯤ ꯑꯗꯨ ꯅꯍꯥꯛꯅ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯅꯤꯡꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯁꯤꯕꯨ ꯅꯍꯥꯛꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯅꯪꯒꯤꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯃꯥꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯑꯃꯁꯨ ꯇꯧꯔꯤ ꯔꯤꯄ꯭ꯂꯥꯏ ꯑꯅꯤꯅꯤ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯋꯥꯔꯤꯗ ꯑꯩ ꯌꯥꯅꯤꯡꯗꯕ ꯑꯝꯇ ꯌꯥꯎꯖꯗꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯦ ꯌꯥꯅꯤꯡꯗꯕ ꯌꯥꯎꯖꯗꯦꯅ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯋꯥꯔꯤ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯞꯂꯕꯗꯤ ꯑꯩ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯊꯥꯖꯕꯤꯌꯨ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯆꯝꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯅꯪ ꯂꯥꯏꯒꯤ ꯃꯄꯣꯛ ꯑꯣꯏꯒꯦꯔꯥ ꯂꯥꯏꯒꯤ ꯂꯥꯡꯒꯣꯜ ꯑꯣꯏꯒꯦꯔꯥ ꯅꯪ ꯃꯊꯧ ꯇꯥꯗꯦꯅꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯅꯣ ꯅꯪ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯝ ꯂꯤꯡꯈꯠꯅ ꯉꯥꯡꯉꯛꯀꯅꯨꯅꯤ ꯑꯩꯅ ꯇꯧꯔꯤ ꯁꯤꯒꯨꯝꯅ ꯅꯪꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯌꯥꯝ ꯂꯤꯡꯈꯠꯅ ꯉꯥꯡꯉꯛꯀꯅꯨ ꯁꯤꯅꯤꯗ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯀꯥꯏꯅꯒ ꯑꯁꯤ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯂꯤꯡꯈꯠꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯁꯥꯎꯕ ꯍꯩ ꯑꯗꯣ ꯀꯃꯦꯟꯗ ꯑꯁꯤꯒꯨꯝꯅ ꯃꯤꯅ ꯇꯧꯖꯔꯤꯕ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯁꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯌꯥꯅꯤꯡꯗꯕ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯁꯣꯏꯕ ꯑꯃꯇꯁꯨ ꯌꯥꯎꯗꯦ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯇ ꯄꯨꯊꯣꯔꯛꯀꯅꯨ ꯍꯥꯏꯁꯤꯕꯨ ꯔꯥꯏꯇꯔ ꯃꯌꯥꯝ ꯂꯩꯔꯤ ꯃꯤꯊꯣꯂꯣꯖꯤꯀꯦꯜ ꯐꯤꯛꯁꯟ ꯔꯥꯏꯇꯔ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ ꯃꯤꯊꯣꯂꯣꯖꯤꯀꯦꯜꯒꯤ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤ ꯏꯕ ꯔꯥꯏꯇꯔꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯏꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤ ꯃꯣꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯔꯥꯏꯇꯔꯃꯛꯅꯤ ꯑꯩ ꯁꯦꯝ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ ꯍꯥꯏꯅ ꯄꯥꯟꯖꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯏꯔꯒ ꯏꯁꯥꯃꯛꯅ ꯄꯥꯊꯣꯛꯆꯩ ꯍꯥꯏꯕꯗꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯁꯦꯝ ꯊꯣꯏꯊꯣꯏꯕꯤꯒꯤ ꯑꯌꯥꯕ ꯂꯧꯔꯀꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯄꯥꯜꯂꯒ ꯑꯩꯅ ꯌꯥꯏꯇꯝ ꯑꯁꯤ ꯃꯥꯒꯤ ꯔꯥꯏꯇꯔ ꯑꯁꯦꯝ ꯊꯣꯏꯊꯣꯏꯕꯤ ꯆꯅꯨ ꯍꯥꯏꯅ ꯄꯥꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯐꯨꯜ ꯐꯤꯛꯁꯟ ꯑꯣꯏꯅ ꯑꯩꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯌꯥꯏꯇꯝ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯕꯤꯛ ꯁꯦꯀ꯭ꯔꯦꯠ ꯔꯤꯕꯤꯜ ꯑꯣꯏꯅ ꯅꯍꯥꯟꯁꯦ ꯑꯩ ꯔꯤꯕꯤꯜ ꯇꯧꯈ꯭ꯔꯕꯅꯦ ꯑꯩ ꯏꯁꯥꯃꯛꯅ ꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯗ ꯃꯥꯅ ꯁꯤꯗꯤ ꯌꯥꯝꯅ ꯂꯤꯡꯈꯠꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯦꯡꯉꯨꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯈꯥ ꯇꯥꯅ ꯍꯥꯞꯂꯕꯗꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤꯅ ꯍꯥꯏ ꯀꯔꯤ ꯊꯕꯛꯅꯣꯕ ꯅꯪ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯁꯤ ꯅꯪꯒꯤꯁꯤꯗꯤ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯅꯦ ꯅꯪꯅꯗꯤ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏꯌꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ
ꯅꯪꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯅꯪꯅ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯤ ꯑꯩꯅ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏꯗꯨ ꯅꯪ ꯑꯃꯨꯛꯇ ꯄꯥꯔꯒ ꯌꯦꯡꯉꯨ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯤꯛꯁꯟꯅꯤ ꯍꯥꯏꯔꯒ ꯇꯥꯟꯅꯕ ꯉꯥꯛꯇꯅꯤꯅꯤ ꯐꯤꯛꯁꯟꯅꯤ ꯍꯥꯏꯔꯒ ꯇꯥꯟꯅꯗꯕ ꯀꯅꯥ ꯌꯥꯎꯗꯣꯏꯅꯣ ꯋꯥꯔꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯩꯅ ꯐꯨꯜ ꯐꯤꯛꯁꯟꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯄꯥꯞꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯄꯜꯂꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯦꯛꯇ ꯍꯛꯊꯦꯡꯅꯅ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯐꯅꯌꯥꯝ ꯍꯩꯔꯝꯂꯒꯅꯤ ꯐꯤꯛꯁꯟ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯨ ꯈꯪꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯁꯤꯗ ꯅꯪꯅ ꯌꯥꯝꯅ ꯂꯤꯡꯈꯠꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯤꯅꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯁꯣꯏ ꯑꯉꯥꯝꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯁꯤꯕꯨ ꯑꯩꯅ ꯈꯔ ꯄ꯭ꯔꯃꯣꯠ ꯇꯧꯖꯕꯁꯤꯗ ꯅꯪꯅ ꯊꯤꯡꯕ ꯄꯤꯔꯤꯁꯤ ꯅꯪ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯂꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯖꯕ ꯑꯣꯏꯔꯒꯁꯨ ꯑꯩꯁꯨ ꯑꯀꯥꯏꯕꯗꯤ ꯇꯧꯗꯦꯅ ꯑꯩ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩ ꯑꯀꯥꯏꯕ ꯇꯧꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯅꯣꯟꯖꯒꯦ ꯑꯀꯥꯏꯕ ꯇꯧꯕꯗ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯣꯏꯕ ꯉꯥꯝꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯕꯤꯀꯥꯁ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯦꯟꯅ ꯐꯒꯠꯅꯕ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯁꯤ ꯄ꯭ꯂꯣꯠꯁꯦ ꯍꯥꯞꯆꯤꯟꯕꯤꯌꯨ ꯋꯥꯔꯤꯁꯤꯗ ꯑꯁꯤ ꯍꯥꯞꯄꯤꯌꯨ ꯍꯦꯟꯅ ꯐꯖꯍꯟꯁꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯅꯍꯟꯁꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯁꯤꯕꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯍꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛ ꯄꯜꯂꯒ ꯉꯥꯡꯕꯤꯔꯛꯀꯅꯨꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤꯗ ꯃꯤ ꯇꯧꯅꯗꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯔꯣꯜ ꯇꯥꯗꯕ ꯊꯕꯛ ꯅꯠꯇꯦ ꯃꯤꯔꯣꯜ ꯇꯥꯗꯕꯗꯤ ꯅꯪ ꯑꯗꯨꯝ ꯇꯥꯔꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩ ꯋꯥꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯝꯃꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕꯥꯅꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯅꯪꯅꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨ ꯅꯪꯅ ꯏꯔꯩ ꯋꯥꯔꯤꯗꯨꯗꯤ ꯄꯥꯕ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯤꯡ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯅꯪꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯌꯨ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯊꯥꯒꯠꯄꯤꯌꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯊꯥꯔꯛꯑꯝꯕꯗꯣ ꯅꯪꯅ ꯏꯔꯩ ꯋꯥꯔꯤꯗꯨ ꯃꯦꯟ ꯇꯥꯗꯦꯕ ꯍꯪꯉꯨꯔꯒꯁꯨ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯇꯥꯗꯕꯤꯗ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯋꯥꯔꯤ ꯍꯥꯞꯄꯁꯦ ꯃꯦꯟ ꯇꯥꯗ꯭ꯔꯒꯗꯤ ꯍꯥꯞꯇꯦ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯏꯆꯝ ꯆꯝꯅ ꯍꯥꯞꯄ ꯌꯥꯗꯕꯅꯤꯅ ꯅꯪꯅ ꯏꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯍꯥꯞꯈꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯥꯌꯣꯛꯅꯅ ꯑꯩꯒꯤ ꯌꯥꯏꯇꯝꯕ ꯋꯥꯔꯤ ꯑꯁꯤꯗ ꯅꯪꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯍꯥꯞꯄ ꯌꯥꯔꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯏꯔꯥ ꯇꯁꯦꯡꯅ ꯁꯥꯎꯕ ꯍꯩꯀꯣ ꯌꯨꯇꯨꯕꯔ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ ꯈꯔ ꯂꯦꯝꯅꯁꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯊꯥꯒꯠꯆꯕꯁꯤꯗ ꯃꯥꯅ ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯀꯤꯞ ꯏꯠ ꯑꯞ ꯕ꯭ꯔꯣ ꯍꯥꯏꯅ ꯊꯝꯁ ꯑꯞ ꯇꯧꯕꯤꯔꯝꯃꯤ ꯃꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯁꯤꯗ ꯌꯦꯡꯕ ꯇꯥꯔꯦ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯣꯏꯅ ꯃꯥꯡꯊꯣꯛꯄ ꯑꯅ ꯍꯥꯏ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯅꯪ ꯅꯁꯥꯅ ꯃꯥꯡꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯤ ꯅꯪ ꯏꯄꯥ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯊꯣꯛꯄ ꯍꯥꯏꯅ ꯄꯜꯂꯤꯕ ꯅꯪ ꯆꯤꯟꯗꯣ ꯂꯩꯇꯣꯟꯗꯨꯕꯨ ꯈꯤꯇꯪ ꯐꯥꯖꯤꯟꯕꯒ ꯌꯥꯎꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤꯗꯅꯣꯕ ꯃꯥꯡꯊꯣꯛꯏꯁꯦ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯈꯜꯂꯨꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯁꯤꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯊꯣꯏ ꯀꯦꯖꯦꯅ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯁꯦ ꯃꯤ ꯋꯥꯔꯤ ꯍꯧꯕꯗꯩ ꯂꯣꯏꯕꯨꯛ ꯇꯥꯕꯤꯔꯛꯄ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤꯁꯦ ꯊꯣꯏ ꯀꯦꯖꯦꯅ ꯍꯥꯏꯁꯦ ꯃꯤ ꯑꯇꯥꯕ ꯃꯤꯅꯕꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯗꯤ ꯋꯥꯔꯤꯁꯦ ꯍꯧꯕꯗꯩ ꯂꯣꯏꯕꯨꯛ ꯇꯥꯔꯝꯗꯧ ꯃꯥꯟꯗꯦꯅꯦ ꯃꯇꯠ ꯇꯠꯂꯒ ꯇꯥꯔꯝꯒꯗꯧ ꯃꯥꯜꯂꯤꯅꯦ ꯅꯪꯅ ꯍꯥꯏꯔꯛꯏꯕ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯅꯍꯥꯃꯛꯅꯤ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯈꯣꯟꯖꯦꯜꯗ ꯑꯍꯟ ꯀꯩꯅꯣ ꯇꯧꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯁꯨ ꯀꯣꯏꯒꯗꯕ ꯂꯥꯡꯒꯗꯕ ꯀꯌꯥꯁꯦ ꯀꯩꯅꯣ ꯇꯧꯖꯔꯀꯥꯟꯗ ꯋꯥꯔꯤ ꯑꯁꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯣꯏꯗ ꯉꯥꯝꯅꯅꯕ ꯅꯨꯡꯇꯤ ꯆꯥꯒꯤ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯑꯁꯣꯝꯅ ꯑꯁꯤ ꯊꯥꯒꯠꯄꯤꯒꯅꯨ ꯇꯣꯂꯦꯟꯒꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟꯁꯦ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯁꯦ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯄꯨꯡꯊꯤꯟ ꯊꯤꯡꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯣꯝꯒꯤꯁꯦ ꯀꯥꯟꯅꯗꯕ ꯊꯕꯛꯇꯤ ꯇꯧꯅꯒꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯩꯅꯣ ꯇꯧꯖꯔꯒꯁꯨ ꯑꯩ ꯋꯥꯔꯤꯁꯤꯗ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯔꯒꯁꯨ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯍꯦꯛꯇ ꯍꯛꯊꯦꯡꯅꯅ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯃꯑꯣꯡꯗꯗꯤ ꯎꯔꯅꯤ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯇꯥꯛꯄꯗꯤ ꯑꯁꯣꯏꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯄꯨꯔꯥ ꯃꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦꯀꯣ ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯊꯣꯛꯄ ꯑꯝꯇ ꯌꯥꯎꯗꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯗꯨꯝ ꯏꯀꯣꯛ ꯅꯣꯟꯖꯔꯒ ꯆꯠꯂꯤ ꯉꯁꯤ ꯐꯥꯎꯕ ꯃꯪ ꯍꯥꯗꯗꯤ ꯂꯥꯏꯗꯅ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯆꯠꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯝꯇ ꯌꯥꯎꯖꯗꯦ ꯑꯩ ꯋꯥꯔꯤ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩ ꯋꯥꯔꯤ ꯏꯖꯔꯤꯕ ꯑꯩꯁꯦ ꯑꯗꯣ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨꯀꯣ ꯃꯇꯨꯡ ꯇꯥꯕꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯒꯁꯨ ꯑꯗꯣꯝꯗ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯏ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯅꯪ ꯈꯪꯕꯤꯔꯕ꯭ꯔꯣ ꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯇꯤꯆꯨꯠꯁꯦ ꯁꯨꯝ ꯂꯣꯏꯅ ꯂꯩꯅꯕꯅꯤ ꯌꯥꯝꯅ ꯂꯤꯡꯈꯠꯄꯤꯔꯛꯀꯅꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯨ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩꯀꯣ ꯁꯥꯎꯔꯒ ꯌꯨꯇ꯭ꯌꯨꯕꯔꯅ ꯆꯤꯟ ꯊꯤꯔꯒ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ
ꯀꯃꯦꯟ ꯄꯤꯕꯗ ꯆꯨꯝꯅ ꯄꯤꯕꯤꯔꯛꯎ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯤꯁꯅꯔꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯈꯨꯔꯨꯝꯖꯔꯤ